Akasbani Imphal Nayani Devi na pau pajari ahanbada maru oiba pau leibak asida ngasi ozagi numit pangthokli Manipur da su numit asi raiji ki thakta pangthoktuna oza singbu ikai khumnari School singda asiguma numit asi swadesi numit natraga swadesi jayol haina palan taunaba Pradhan Mantri Narendra Modi na oza singda khangankre Pradhan Mantri na hairi goods and services tax rationalize tawba asi Bharat na ningkha tamlaba matungda purakpa khwaidagi chawa onba amani amasung Kendragi Civil Aviation Mantri Ram Mohan Naidu na hairi ingkumjali singani taramari taramangadagi awang nongpok lamdamgi kaithokpa budget ki senpham sada chama yangkai umdoi hengatle Leibak asidang asi ozagi numit pangthokli numit asi Bharat ki Rashtrapati oiramba amasung educationist Dr. Sarvapalli Radhakrishnan gi mapung numit pu ningsingduna oja punam pu ikai kumnaba utpawena pangthokpani New Delhi gi Vigyan Bhavan da pangthokadaba ozagi numit thoramda Rashtrapati Draupadi Murmuna leibak asi gi khangatlaba ojani phumanga National Teachers Award piduna ikai kumnagani lemjaningai oiraba chahi gi mana asi kathokpa amadi achetpa Pirekwa loinana siksage magun hengat anba amasung maduna mahero singi punchida chauna ithil piba adubu sakhangba oina pibani National Teachers Award Pina Bakhangal aba ojasing adugi manungda Manipur gi oina Imphal West Jilla gi Ghari Upper Primary School gi oja koijam majasna yauri ojagi numit mangoina na Pradhan Mantri Narendra Modi na ngarang New Delhi da National Teachers Award lisingani kunmanga phanglaga dabo ojasinga wari sanakhi Pradhan Mantri na hai sadharan oina ojasing na mahiroi singda homework pi adubu mahangna awonba ama purakna bagid ama ojasing da homework ama piba pami masi makhoina makhoigi mahiroi singa leibak asigi oijapa potok sing miyamda pamna hanaba amasung make in India amadi vocal for local gi wakhalon hengat hanabani waris hanaba duda Sri Modi na National Teacher Awardees sing aduda school singda asiguma numit asi swadesi numit natraga swadesi chayol haina palan taunaba khangankhi maduda mahiroi singna mayumdagi makhoi gi maphamdugi oiba pothok sing purakani amasung madugi wari ligani art amasung craft gi class sing amadi school gi thorum singda leibak sigi oijaba polam sing season nanaba pukning thogatpana Bharata sajaba polam singi maramda tungkoina chawthokchapi wakhal pokhangani Sri Modi na hai लाल किले से मैंने वोकल फॉर लोकल स्वदेशी अपनाने का बड़ा आग्रह किया आह्वान स्वदेशी यानी जो हमारे देश में बनता है वो चीजें जिसमें मेरे देशवासियों के पसीने की महक है वो मेरे लिए स्वदेशी है और इसके प्रति हमारा गौरव होना चाहिए हर घर पर बच्चों को कहना चाहिए घर पर एक बोर्ड लगाओ जैसे हर घर तिरंगा है ना हर घर स्वदेश घर घर स्वदेश और उसी पर हर दुकानदार अपने यहाँ बोर्ड लगाए गर्व से कहो ये स्वदेशी है Manipur da sungaji ojagi numit pangthokli raija thaki thoram raija gi education as higher and technical education as CERT amasung adult education bibhag na punna sinduna Imphal gi palace compound da leba city convention center da pangthokli thoram sida chief secretary Dr. Punit Kumar Goyal amasung higher and technical education gi principal secretary RK Dinesh official sing amadi oja sing saruk yari raija asigi khangal abo oja sing da state teachers award amasung atai mana sing yen thopana thauram asigi mapung be saktam oiri ojagi numita piba paujelamada Manipur gi Rajyapal Ajay Kumar Bhalana hai oja sing asi pukning ithil amasung sakti piriba amadi tungi khunagi masak mawong lepliba lamjing mairani Manipur Vidhan Sabha ge Adyaksha Thokjom Saitabata Singna Paujel Amada hai numitchida oja singi thak wangkhat anaba makhoigi phangpham thoklabam akhoibu sak khangba ikai komnaba amasung mateng soidana phanganaba aikhoi amuk ana achetpa phirep laurasi Hanagi Shiksha Mantri T.S. Basantu Kumar Singna pipa paujelda hai oja sing asi aikhoigi khunaibu hena phaba maikaida sengbat piriba tumina thaudang lauriba singni Kendragi Hanagi Shiksha Raja Mantri Dr. R.K. Ranjan Singna numitchida piba paujel amada hai numitchida ikhoina mirol kayada leptana pukning ithil piriba Dr. Radhakrishnan gi asanbam intiang amsung wakhalon adupu pamjana ningsingli
Imphal Eastki Khuraida lebe Khongnang Thaba University dangasi Bir Chandra Central Library hangdokre. Library adu University asigi Vice Chancellor Professor N. Priyokumar Singh amasung Central University of Punjab ki Pro Vice Chancellor Professor Kiran Hazarikana hangdokhi. Chandel Jilla Dangarang Police na Operation Jathabada Chandel District Headquarters ki mapam kharadagi yungau liter humpudra manga makhai phagat le hairi Jilla asibu drug amasung yu season adaba jilla ma oyanaba asigumba operation makha chathakigani hairi tabiri ba pawasi Kasbani Imphal dagi Pradhan Mantri Narendra Modi na hairi Goods and Services Tax Rationalize tawba asi Bharat na ningkha tamlaba matungda purakpa khwaidagi chawba awonba amani Pradhan Mantri na hai khongthang asina chinjak amasung punchi kanaba hidakumba maruoiba polam chingi tax lodaba yauna makhal makhage polam kayada loba tax sing kakthaduna middle class ki miyamda sel pahan bangamlagani Sri Modi na hai slap ani gi tax asi Navaratri ge ahoba numit tha asi kuni thoidagi chanaba horagani miyamna Navaratri ge ahoba numit tagi kanaba phanglagani amasung handaki dhanteras asi henna mating leba nungaiba haibadu oiragani Sri Modi na hai mahakna Lal Killa dagi wangang bada Diwali amasung Sat Puja gi mangoina na next generation GST reform purakani haina wasakhi GST Council na September 3 da micham miyam da mapungoi ba miyeng tamlaga GST rate rationalization ayaba pikhiba sina miyam gi senmit londa kanaga daba hena baba tawong ama chana hanaba Pradhan Mantri gi miyeng adu mangphauna halle reform sing asina lam kaya mukta tax rate hantha handuna miyam gi punchi maying laitok alle GST reform asigi matangda kendra gi sel thum mantri Nirmala Sitaramana hai Common man and middle class items में there is a complete reduction from 18 or from 12 to 5%. फिर reduction from 28 to 18%. इसमें middle class के aspirations meet करने वाले बहुत सारे चीज हैं. Air conditioning machines, TVs which are over 32 inches, all TVs now at 18%. Kendra gi Civil Aviation Mantri Ram Mohan Naidu na hairi inkum jali singani tara mari tara manga dagi awang nupok lamdang gi kaithokpa budget ki senpham chada chamai angkhai umdo hengalle mahangna hai matam madu dagi ahuna PM gati sakti scheme gi makhada lamdam asigi infrastructure sengwatna bal upakoti lakama lising ni phumanga ena thadakhre Itanagar dangarang North East Region Ministers Conference on Civil Aviation kam Third North East Aviation Summit ahudokpagi thoromda mantrina wafam asi phongdokhibani Sri Naidu na hai sarkarna semdoklaba uran scheme chahi tara magasu sangthanaba thorang tauri Arunachal Pradesh ki Mukhyamantri Pema Khandu na hai Arunachal Pradesh tha athuba matamda anoba airport ani amasu sengwatlagani madugi damak kendra gi Civil Aviation Mantralay dagi technical gi mateng pangbinaba haijakhi lamdam asigi air connectivity amasung aviation gi khudong chaba engat anaba pangthokpa mifam aduda awang nokpok raija punamaki Civil Aviation Mantri sing makhoi gi mehut sing policy maker sing amasung udyog ki luchingba sing saruk yakhi Tara Mari Supa Nagaland Bidhan Sabha ki Tare Supa Mifam Numin ini phamlaga ngarang loi sinduna mifam matam kaktane yaithokre mifam aduda thabak phangdaba masung yelomi singi hak ngaktuna thamba yauna raija duga mari leina bhawa pham kaya marung khanaki sarkar gi bill ani the Nagaland State Finance Commission bill lisingani kunmanga amasung Nagaland Flood Plain Zoning bill lisingani kunmanga pass tawkhi Laibak ki mapam kaya danga si Hajarat Muhammad ki mapok numit Milad Ud Nabi pangthokli numit sida Pradhan Mantri Narendra Modi na miyamda mapungoy na Muslim singda yaipa paujel piri Aroibada maruoiba paw amo Laibak asidanga si ojagi numit pangthokli Manipur da su numit asi raija gi thakta pangthoktuna oja chingbui kai khumnari School singda sikuma numit asi swadeshi numit natraga swadeshi chayol haina palan taunaba Pradhan Mantri Narendra Modi na oja singda khangan khre Pradhan Mantri na hairi Goods and Services Tax rationalize tawba si Bharat na ningkha tamlaba matungda purokpa khwaidagi chawba awonba amani amasung kendra gi Civil Aviation Mantri
ꯔꯥꯝ ꯃꯣꯍꯟ ꯅꯥꯏꯗꯨꯅ ꯍꯥꯏꯔꯤ ꯏꯪ ꯀꯨꯝꯖꯥ 2014-15ꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯀꯥꯏꯊꯣꯛꯄ ꯕꯖꯦꯠꯀꯤ ꯁꯦꯟꯐꯝ ꯆꯥꯗ 150 ꯍꯦꯟꯒꯠꯂꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯤ꯫